Panam Pauxi Maru E Pauks and Congo Maniput optional Gimakegi, Miana Tamsagi Hanmada, Lupala Tara Henbigi U Mangan Creek. Coxing Amasum Tawal district to one Mapam Sindagi excise na Fagalakiba, Yamlava, Yungomus Yungang Singers Tawal district Yeripo excise office complex the Maitadana Hidok to Naman Creek. Ngasi mangan kibi using adu mamang say zone such at Amadagi say sig April Kuntra Pawda, Palil Coxing Tawal, Lelongomasum. Yeripo की एक्साइज स्टेशन सिंह तुआन तुआन मफम सिंह की फगलक्तुना येरिपो एक्साइज स्टेशन की मलखाना थमलखिबनी कमिश्नर ऑफ एक्साइज मणिपुर होंगयो गोसिंग न थासी सेसत मपन थुकिबा मना येरिपो एक्साइज स्टेशन की मलखाना अदु फगलक्पा पोलम सिंह थंबदा शिलकपन मरम ओइरगा अनौब फगलक्पा सिंह थंबदा खुदोंसादब मयुकनाबदगी मंगन किबो ऑर्डर पिरक्पदगी ngasi yu sing adu mai thaduna madi haidoktuna manganbani haidi yu manganbadugi matangna deputy sp excise case remina permission da hai ngasi mangalibi yu sing asi pale kaksing thawa lelongam sum yeripok ki excise station sing fogalakibani mangan kribi yu sing asi lupa lising ni fuga manga ga sanga ga tre longi IMFL liter 75.85 lupa lising tarag humdegi sangu yangkai gi beer lit 44.50 amadi DIC local liquor de lupa lakma pangalising marfu taruka sunagi yangkai rongi liter lakma pangalising lising marfu taruka yangkai ni puna lupa lak taraga lising ni fugu mari ka sama panga taret ki liter lising mapanga sama panga marfu ka point sani panga ni fugu mangani ngasi yu mangan wi thora maduda SP excise thingbaizam Bruce Lee District Nodal Officer Excise Yaripok ki OC Pangambam Ranjit Ata Isterama sum District Officer Singamadi Yaripok Municipal Council ki Councillor Singsu Saruk Yaki Atop Paumana Mi hatnaraga kanaba karisu purakloi Nakal na wari sanabagi matam oire tombi Manipura thoklibi irang si sahi ama henjilagli mi hatnaraga kanaba karisu purakloi Nakal na wari sanabagi matam oire haina Sibisana Manipur Unit ki President tombi na fongdokre Impal ki Babu Parada leiba party asi office ta pangthukiba paumi singa unaba amada tombi na hai Manipur gi singi mafam singna khanghaudana kumja English singa maga samapan ga humdraga manga marfodu waidigi khul samapan ga maudraga taru khangen hengalaki masigi asoba maramdi Myanmar amadi Bangladesh romdigi haijilakpa illegal immigrants sing yengshil haudaba amadi sexual haudaba dagini sai ama helaglaba hatna sunabigi irang asida angamba ama lairabasu mi singdi yam hororoi matam adu central amadi state lengana rule taunabigi dama British matamgi sangin amadi butna wayalambagi policy edu sijunarakani haina fongdoki National Highway singda Highway Protection Force thambi yohana laurakpa sahi kuntra fare haiba wapam thamladuna moirang them tombi na makhatana hai Housing power matiksana implement over laitri Manipur miyam gi nong da sang da ba yadraba pulam sing puragliba lambiya sida miyoi kanglu khrana itatatana target tawribasi miyambu wanana bo honabani kadigumba lengana highway ngakna bo honarabadi shibasana amadi wakhalon manaba kanglu kharaga loinana kilometers aniga kullom sangba imphal jiri lambiya sida kilometer 5/5 khudingi mi thamduna ngaksingani masida lebak mi ampuna mangna mateng pangbiu hainasu tombi na appeal tokiyena pausida makhatana palakli amaromdana isagi horakham kaukhuktana amatu ena satminasi Saisandra Kothojam Malemda mitai kunais hiana mapangal kanaba madi mitai apunbagi saktam unabagi pandamda naina mifam ama Bangladesh ki sota damaira pangtokre Thauramasi Bangladesh ki Manipuri Socio-Cultural Organization ama oiriba United Manipuri Organization UMO Bangladesh amasum United Committee Manipur UCM kusamnaduna ngarang numidang athingmada Bangladesh ki sota damaida leiba bamon mandapta pangtokibani Thauramadu saruk yakiba UCM ki President Saisandra Kothojam pangtokibada mitai haiba purubasi malemda top matik magul leiba mikha pona hingba hitaba masagi nat amasum culture loinana Satnabina yom lava masung sahi lising kya gi puari laiba fruit mani ipai pu singna thamlamba tang lava lan kya si mangandana malem gi tungan ba maphamda tariba mitai singna lingjel manana hingmina duna mitai fruit ki mapangal kan khanaba puna khona minasi tungan ba maphamda lairaba si sa gi horakham kaukhoktana amat oina satminasi haina mang apple dokhi Bangladesh ki Manipuri mahiroi singna mahitambada
mitai mek tamba yanaba Bangladesh ki lengaki mari lainaba authority da taksin minasi mitai singi apun bagi pangkal sagatuna Manipur thukli bi irang sida mitai singna landi haibasi malem da utsi haina si Bangladesh ki mitai singda UCM ki president na paujinki Thaura Madura cultural exchange programs pangthok tuna nat kueba jagoi thang ta amadi pena sesakna singba singsu utki haina paushida makha tarakli atien ba paukrana Beden lambana laikidabada awaba phungdurakli Pan Manipuri Youth League Panmilgi founding member oiramba miyamna Beden lamba hairaga khangnaba Sagolban Tera Lakar kum laikaida ahibam Birendra Singhana tha sigi tarada masagi anaba mana maram oiraduna Rims Hospital laikidabada NK Sanajawa Memorial Trust na awaba phungdokre NK Sanajawa Memorial Trust thadorakpa sirolda amadi Bedel lambana laikidaba trust asigi members na awaba phongmagi mifam ama pangthokibaga loinana maakna hinglingeida masagi lengdaba phirep amadi wakhalon sapsana leijaba miyo ama oina Pan Manipuri Youth League ta lorama thaudang singtaki loinana trust asigi member ama oina sumakna lorama thaudang singtaki ahebam Bedendra Inkumjali singamaga samapan gani fugatareta singamaka hairangoi thong ahebam laikai da pokhi Inkumjali singamaga samapan ga humfugani panda Guwahati University da Pan Manipuri Youth League sembada yaukiba member amani mak Art and Culture Government of Manipur gi director oirambada natana Manipur Film Development Corporation ki chairman su oiramki loinana North East Zone Cultural Center NEZCC Manipur Government of India ki chairman oina thabaktagi phutaki amaramda ahebam Birendra na laikidabada Manipuri sanura laisem marup masa lai manasu sirol amada awaba phungdurakli loinana maki thawaina mapugi laikol ingna sikna leiba oirasanu haina thauni jabaga loinana laikhidrabagi imung manungi awaba su saruk yari hari amaramdana Shillongda kumjanbagi thoram pangtokre laining thau sanamai temple board LSTB Imphal gi lamjing makhada sei khudingi ibudau pakhangwa thawallup Shillong kusamnaduna Shillongi laitum kharada leiba Roadland Manipur bawonda ibudau pakhangбаgi ikam ikabagi thoram pangthoktuna lakpadu kumsi sahi oina dileba ki awa anatarabanina maramoduna kumchanbagi thoram oina pangthokre kumsi sahi gi oina kalengi mangani panbanga sinumaisu numita pangthokiba kumchanbagi thoram aduda LSTB gi amai sanglak salam mani mitaina lusingduna pangthoki inatki laithau thoram asida ibudau pakhangba thogallop lilongi miyut singnasu saruk yakhi haina LSTB gi sirol amada haidi atopa pawmana koireng na lusingwa UNLF na oktalam chatpi nupi ani faraga amana warakre lamdamasigi nupi singbu oktaba lambida pusinba nupi amaga sex worker amaga koireng na lusingba UNLF ki kangbuna faraba matung nupi singbu aranba lambida pusinba nupi eduna makongna numaina kaptuna warakre makongna kaptuna warakraba nupi edu masagi sahi nifusure Imphal West ki Manung Sanba Singjamai area dagi neduga atopa nupi eduna sahi kungamari sure Tamenglong district ki tauksem dagi nairi Pharaba nupi ani edu ngarang numidang Bisnupur district ki mafam amada Paumishing ki mamang na putoki Paumishing ki mamang na nupi ani edu puthokladuna koireng na lusingba UNLF ki wangangloi Pibaril angom sana phungdokibada khunai asigi nupi singamari inkhalagniba nupi masa singna masagi haksangbu sex ki damak yolaga sel tanbagi lambi da sangsilakpa ifong na thengnare Look asina ngasi fawada nupi angang singda namja nam thiknaba tawwa madi masagi haksang yolaga sel tanduna kunai asibu lamsat naidu kunai amagum uhaliba kangbu singi mathakta miyeng sangduna lakli makha tana su miyeng sangki ganaki Pharaba miyoi singasidagi masil hangmada asiguma lamsat naidu lambi asida lamdam asigi masak thokwa phamnaiba kya su shanari haiba khangba ngamli makoina tawruba aranba thabak singadugi matungina phangpham tokwa sairak pigani hanasu lapthoki Tamenglong district gi sahi nauribi adubuna masa sumthoksanabagi tanja pibu oina naga fruki si association kusinaragani adubu matam kya gi mamangdagi karisu khangjadriba nupi angang kaya amabu haksang lalonbagi lambi da singsinuna khongda hali hariba nupi eduna matungda amuhana thaba asi tawduna ba warakani hain phongdoki masagi sahi nifu surabi nupi eduna paumi sing mamangda phongdorakpada ma ki mapuroiba kainaraba matung masa aniga loinana mapamda halaktuna Laikhi senthok leitabana maram oiraga ma asi lairang kaubi asingba maming nate nupi amagi khuthangda haksang lalonbagi lambi da sanglakhi sangsilakhi
ꯇꯨꯡꯗ ꯃꯍꯥꯛ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯟꯗ꯭ꯔ ꯑꯃꯒꯤ ꯍꯥꯟꯅꯒꯤ MLAꯒ ꯄꯨꯜꯂꯒ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤ ꯆꯍꯤ 23-24 ꯍꯧꯔꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯍꯛꯆꯥꯡ ꯂꯂꯣꯟꯕꯒꯤ ꯂꯝ ꯑꯁꯤꯗ ꯄꯨꯁꯤꯟꯈꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯈꯣꯏꯔꯝꯕꯜ ꯕꯖꯥꯔ ꯃꯅꯨꯡ ꯑꯃꯗꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯩꯕ ꯍꯣꯇꯦꯜꯁꯤꯡꯗ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯀꯨꯁꯤꯟꯅꯩ ꯃꯍꯥꯛꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯅꯥꯒꯥ ꯑꯃꯗꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯅꯨꯄꯤꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏ ngasi mangna tawkiba aranba thaba asikidamak lukki miyoisingna warak watem biba nungaitaba phaujadi asiguma thaba asi matungna amuk hana tawzeraroi ngakpiyu haina phungdokhi pharaba nupi ani asidagi phangba onom nataisada photo amadi video kya DVD disc pregnancy test tawnaba velocity test equipments amadi haksangi indri mapangal ka khanana ba hidak langthak phawba polam kaya amas pawmisingi mangna putokhi nakal amaramda ngarang numidang pung 9 khra helakpa duwai nambol police station konba fadibi road ulau fire service manada singjamai area dagi nupi asi makhubom nungmaina kaplam khiyadi paudu phangbadagi nambol police ki team amana rims ta pukhatuna layengsa thari haide nasu pausta makhata na palakli makasa tharak poina masum loisilak poina to papaw Imphal West DC na section na bakhankhre ngarang numidang wairam pung tarum tab langthabal khunja awang lekai te leibe yumamada ising singkhanaba lainung tawthabada gas amadi lainang sing kapthorokhiba thawdu odugi matangda marak nakpada leiriba miyamna section na lainaba Imphal West District Magistrate DCTS Kiran Kumar order ama thoktuna khankhre Imphal West DC na thokiba order adugi matungina yorema manihar kawba miwemagi yungi mamangda lainungdagi ising singkhanaba honabada khanghaudana makhol hauna gas amadi lainang sing mathaklomda fit 30 rom wan ka kholakiba thawdo adu state disaster response force amadi atai mari leinaba technical staffs na yengsili maram asina thawdo asigi chapchaba maram ama khangdriba fawde meter samagi akoibda leiba hana Asthamanaba COVID-19 narubagi history leiba apikpa angang sing pokpada ngariba angang sing yauna miron bi mama oigadoriba singna khara safagadaba mafam singda hongdoktuna leinaba order asida khangali masiga loidana hairiba mafam adugi akoibda horamba yangsang napi singsu ningthijana samthoklaga chanaba su khangali ado hojikoinadi myam pawsu sumatang sai lusinjaraga masu myam puna nova update ngaminasi